ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯔꯤ ꯃꯔꯝꯒꯤ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯊꯣꯛꯏꯁꯦ ꯂꯝꯕꯤꯁꯦ ꯊꯧꯒꯠꯄ ꯌꯥꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ almost ready loisalé to ngang aina sumaina mawang video de sumaina lephibo to adu ji color di change tawre adu loi ga do wali adu full loi ra kan do na phasana ulage ai ji side tam da chatlu gi adu hala ga mung tai do ne adu loi ra kan da na phasana ai soi na ulage chatlu gi tu nasi ugi jo enjang oi sina pare enjang thongna dana mana dra thamai chak chak re hei chak cha dri bem me sile re makan no honari hei salu gi ge side ta bye bye 5.0 relaxation zikti relaxation me am ma le re alo si se relaxation le se khoi normal life to di tu ga di sum an mana roi fa na relax to ra ga jo khoi isha na ꯑꯩꯈꯣꯏꯅ ꯚꯥꯏꯔꯁꯁꯤꯗꯒꯤ ꯀꯣ ꯐꯥꯏꯠ ꯇꯧꯕ ꯉꯝꯖꯅꯕ ꯏꯁꯥ ꯏꯁꯥꯅ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯃꯦꯖꯔꯁ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯧꯔꯒ ꯆꯠꯄꯤꯒꯗꯧꯕꯅꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯂꯣꯏ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯣꯜ ꯗ ꯕꯦꯁ ꯃꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯆꯠꯂꯨꯒꯦ ꯑꯃꯨꯛ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯔꯤ ꯃꯔꯝꯒꯤ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯊꯣꯛꯏꯁꯦ ꯂꯝꯕꯤꯁꯦ ꯊꯧꯒꯠꯄ ꯌꯥꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯔꯝ ꯐꯖꯅ ꯍꯪꯕꯒꯤ ꯇꯟꯖꯥ ꯐꯪꯗꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯌꯥꯝ ꯑꯣꯏꯔꯒ ꯇꯧꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯦꯅ ꯍꯥꯏꯔꯒ ꯑꯩꯒꯤꯕꯨꯗꯤ ꯑꯗꯨꯝ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯃꯤ ꯑꯇꯩꯗꯤ ꯗꯥꯏꯚꯔꯁꯟ ꯃꯌꯥꯝ ꯂꯧꯍꯜꯂꯦ ꯑꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯝꯕꯤꯁꯦ ꯑꯗꯣ ꯃꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤꯗꯣ ꯃꯅꯤꯡꯗ ꯌꯥꯗꯕ ꯃꯥꯜꯂꯦ ꯁꯣꯝ ꯁꯥꯏꯗꯇ ꯃꯌꯥꯝ ꯆꯪꯒꯅꯣꯅ ꯃꯃꯥꯏ ꯂꯩꯔ ꯍꯜꯍꯜꯂꯤꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯁꯤ ꯀꯥꯟꯆꯤꯄꯨꯔ ꯆꯠꯀꯗꯕꯅꯦ ꯑꯣ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯣ ꯑꯩꯁꯨ ꯀꯣꯏꯔ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛ ꯄꯤꯁꯨꯝ ꯂꯣꯝꯗꯒꯤ ꯇꯧꯔꯒ ꯆꯠꯄꯗꯤ ꯌꯥꯅꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯁꯤ ꯌꯦꯡꯉꯣ ꯂꯝꯕꯤ ꯈꯨꯆꯤꯟꯁꯤ ꯌꯦꯡꯉꯣ ꯄꯤꯁꯨꯝ ꯌꯧꯔꯦ ꯑꯗꯣ ꯄꯤꯁꯨꯝꯗꯩ ꯐꯥꯎꯒꯠꯂ ꯆꯠꯂꯁꯨ ꯌꯥꯏꯕ ꯑꯗꯨꯒ ꯑꯩ ꯁꯣꯝꯗ ꯂꯥꯛꯑꯅꯤꯅ ꯑꯩ ꯂꯝꯕꯤ ꯑꯃꯗꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯁꯤꯐꯧ ꯂꯥꯛꯅꯤꯅ ꯂꯥꯛꯑꯅꯤꯅꯀꯣ ꯁꯣꯝ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯗꯒꯤ ꯇꯧꯔꯒ ꯐꯥꯎꯖꯤꯜꯂꯒ ꯆꯠꯄ ꯌꯥꯕꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯔꯣꯡ ꯗꯤꯁꯤꯖꯟ ꯇꯥꯔꯦ ꯁꯣꯝ ꯂꯥꯛꯄꯁꯦ ꯍꯟꯗꯛꯀꯤ ꯚꯥꯏꯔꯁ ꯃꯇꯥꯡꯁꯤꯗ ꯑꯋꯥꯕ ꯅꯦꯒꯦꯇꯤꯚ ꯁꯥꯏꯗꯇꯣ ꯁꯨꯝ ꯌꯦꯡ ꯂꯩꯔꯒꯗꯤꯀꯣ ꯋꯥꯈꯜꯁꯦ ꯁꯨꯝ ꯁꯣꯟꯊꯩꯗꯅ ꯑꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯈꯔ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗ ꯌꯦꯡꯖꯩ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯔꯒ ꯀ꯭ꯌꯨ ꯂꯦꯞꯄ ꯇꯝꯍꯧꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯅ ꯍꯥꯏꯔꯁꯨ ꯌꯥꯗꯕꯗꯣ ꯑꯗꯨꯃ ꯇꯝꯍꯧꯔꯦ ꯁꯣꯝꯗꯁꯨ ꯆꯪꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯩꯅ ꯂꯥꯛꯏ ꯂꯝꯕꯤꯁꯦ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯊꯥ ꯂꯩꯔꯝꯃꯦ ꯑꯁꯣꯝꯗꯩ ꯀꯣꯏꯔꯒ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯁꯤꯡꯁꯦ ꯐꯥꯎꯗꯣꯛꯄꯗꯤ ꯂꯣꯏ ꯌꯥꯔꯝꯗꯧꯒꯤ ꯃꯥꯜꯂꯦ ꯊꯧꯖꯤꯜꯂ ꯌꯦꯡꯉꯁꯦ ꯁꯤꯁꯨ ꯃꯤ ꯁꯨꯃꯥꯡ ꯇꯥ ꯂꯦꯝꯗꯅꯕꯀꯣ ꯊꯧꯖꯤꯜꯂꯨꯔꯒ ꯀꯣꯛꯀ ꯐꯖꯅ ꯉꯥꯎꯋꯦ ꯂꯝꯕꯤ ꯊꯤꯕꯁꯤꯗꯤ ꯑꯃꯨꯛ ꯆꯠꯇ꯭ꯔꯤꯕ ꯑꯩ ꯁꯤ ꯂꯝꯕꯤꯁꯦ ꯂꯩꯔꯛ ꯑꯣꯏꯅ ꯐꯧꯖꯜꯂꯛꯄꯅꯤꯅꯀꯣ ꯀꯣꯛ ꯉꯥꯎꯋꯦ ꯐꯖꯅ ꯄꯩꯁꯥ ꯊꯥꯡꯉꯦ ꯄꯣꯠ ꯈꯨꯌꯣꯟꯁꯦ ꯌꯦꯡꯉꯣ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯔꯒ ꯂꯣꯏ ꯌꯣꯟꯕꯅꯦ ꯃꯣꯏꯗꯤ MU ꯌꯧꯔꯦ ꯁꯤ ꯌꯧꯅ ꯍꯣꯠꯅꯕꯗ ꯑꯩ ꯀꯨꯏ ꯆꯪꯉꯦ ꯁꯤꯗꯤ ꯐꯥꯏꯅꯦꯜꯂꯤ ꯌꯧꯔꯦ ꯃꯅꯨꯡ ꯆꯪꯉꯒ ꯀꯩ ꯀꯩꯅꯣ ꯈꯔ ꯇꯧꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯉꯔꯥꯡꯒꯤ ꯌꯦꯟ ꯊꯣꯡꯕꯗꯣ ꯆꯠꯂꯨꯈꯤꯒꯦꯅꯦ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯛꯁꯨ ꯌꯥꯎꯔꯦ ꯉꯁꯤ ꯑꯣꯐꯤꯁ ꯆꯠꯄꯩ ꯗ꯭ꯔꯦꯁꯁꯤꯗꯤ ꯐꯤꯕꯝ ꯁꯣꯛꯑꯦ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯗꯣ ꯊꯕꯛ ꯑꯃ ꯑꯣꯜꯃꯣꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯔꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯣꯏꯔꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯆꯠꯂꯨꯈꯤꯒꯦ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯊꯣꯛꯑꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯒꯥꯔꯤ ꯊꯧꯕꯁꯨ ꯄꯨꯔꯥ ꯋꯥꯕ ꯑꯃꯅꯤ ꯌꯧꯔꯦ PWT ꯃꯅꯤꯄꯨꯔ ꯊꯥꯏꯁꯦ ꯁꯤ ꯃꯅꯨꯡ ꯆꯪꯗꯣꯏꯅꯦ ꯑꯗꯣ ꯃꯅꯨꯡ ꯆꯪꯕꯗꯤ ꯑꯩ ꯐꯣꯟ ꯄꯨꯁꯜꯂꯔꯣꯏꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯇꯤꯌꯥꯁꯦ ꯐꯖꯩꯗꯣ ꯇꯥꯏꯝ ꯂꯦꯞꯁ ꯑꯣꯏꯅ ꯊꯅꯝꯒꯦ ꯁꯤꯗꯩꯁꯦ
노래 어제 뭐 보러 봤던 짤로기지 여덟에 그지 여덟에 어디 가이 타보다 와와 이게 한간한다 람비 팅엄버기 뭐 꼬이러 웅잡네 눅시 좋아한다 꼬이래 가리지 눅시 안다 꼬이래 왜 가이죠 그 룸메 시가이죠 시대가이죠 아이네 하이지 나오죠 통로 옹야드래요 통로 하게 빼야드래요 Nè, đây giờ này, ôi video nó một cái nhà này đâu vậy? Ông mang cái đâu rồi, parking phong được cái đâu can đó, video nó một cái parking phong bên này mà, chứ cái nhà đó bây giờ em mà tháo xa lên mình nhỉ, chứ dùng nhà đấy, very nice, chẳng mùi cái official đấy, em xài battery luôn rồi nè, em khá là video nó mất rồi, rồi chỉ charge tàu luôn đấy, rồi em mang cái video đó hay vậy, cả xem chân lý hay đó, hơi chịu là cái mình là gì? Si anova new look akhoi kagi mo la ki sai round ma sumaina size jaga da hangal le size table tam khille video ing re bitu asida oi ba asida oi ba timing jap jana asida oi ba machu singje from side te urisne si masal machu jon pe asida reservation le aga sina bathroom ne adudagi som side ti maina fix tawdri sidai changa ko sida tv le re 나 시자가 아재 실루션 게다 버커 와디 시자가 아재 루션리 시데이즈다 하페 카라우디 후직 시 파이널 나테바 아도 땅 셴 토라키니 후지 nga 시기 디스데네 에렌 towa ngamdre 랑기 마추지나 마닝데 레이네마 니카데 아두가 som side ma chen sodre som side ki rangji ma chen sodre do sima dum sumaina le hele Anyways, मैं ngasi की video जे मता से लोशन जरगे video जे नु आई like subscribe and share so ine to bye bye. Ai ku yaad re